Association for Democratic Reform ADR report ki matung inna senba lising aniga kunga humdoi kunga margi oina Bharatiya Janata Party BJP na income khwaidagi tanba party oire haire report asina makha taraduna hai party taruk na tan kiba apunba senfam sada humpu taraga mariga 10.58 BJP na tan ke BJP na tan kiba apunba senfam ase lupa koti lising mariga sahumganifu henke hariba senfam masigi manungda lupa koti lising aniga saniga taraga mapan hena sading tauke donation khwaidagi yamna fangkiba party su BJP na oike party asina fangkiba donation gi senfam na lupa koti lising amaga satruka marfu ka mga hena fangke Congress Party gi oina lupa koti lising amaga saniga kunga mga hena tanke masigi manungda lupa koti lising amaga kunga mga hena sading tauke donation oina lupa koti sanipan ga kunga nipan hena fangke ADR na file tarakiba RTI gi paukhumda State Bank of India na haikibada senba lising aniga kunga humdoi kunga marida tongan ba political party singna lupa koti lising mariga saunga subna tarit ki senfam sing lauthoke report asigi matung ina Meekhalda Sel Khwaidagi starting taukiba party ase Congress na oikhi Congress Party na Meekhalga mari lainaba thabak thoram singda lupa koti satruka taraga mapan hena starting tauki haina report atuta palle